ꯉꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯔꯛꯄꯁꯤ ꯁꯤꯁꯦ ꯐꯥꯎꯕꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯝ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯅꯦꯕ ꯆꯔꯥ ꯍꯦꯜꯂ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯃꯥ ꯉꯥꯛꯇꯅꯤ ꯁꯣꯏꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯉꯥꯛꯇꯅꯤ ꯁꯣꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅꯗꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯏꯃꯥꯁꯤꯡ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯍꯟꯅꯤꯡꯗꯦꯕ ꯏꯃꯥꯁꯤꯡ ꯏꯃꯥ ꯍꯣꯏꯅ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯕꯤꯁꯤꯡꯁꯦ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ CSO ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯕꯤꯔꯒ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯂꯧꯃꯤꯟꯅꯧ ꯍꯥꯏꯕꯅꯦꯕ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯂꯧꯃꯤꯟꯅꯧ ꯂꯩꯕꯥꯛꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯄꯨꯟꯁꯤꯟꯕ ꯍꯥꯏꯔꯤꯁꯤꯗ ꯃꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯌꯨꯅꯦ ꯃꯣꯏ ꯃꯃꯤꯡ ꯍꯣꯡ ꯍꯥꯏꯕ ꯅꯠꯇꯦꯕ ꯏꯃꯥꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯃꯤꯡꯗ ꯄꯨꯟꯁꯤꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯒ ꯄꯨꯟꯁꯤꯟꯕꯤꯔꯒ ꯊꯕꯛ ꯑꯃ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯅꯍꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯏꯃꯥꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯣꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯄꯦꯟꯃꯟꯗꯕꯒꯤ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯦꯕ ꯍꯟꯗꯛꯁꯦ ꯄꯦꯟꯃꯟꯗꯕꯗꯒꯤ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯃꯤ 50,000 ꯃꯊꯛꯇ ꯍꯧꯖꯤꯛ ꯄꯨꯜꯂꯦꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯏꯃꯥ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯇꯝꯗꯤ ꯅꯠꯇꯦ ꯏꯃꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯗ ꯊꯧꯅꯥ ꯍꯥꯞꯄ ꯃꯇꯝꯅꯦꯕ ꯏꯃꯥ ꯃꯌꯥꯝꯁꯤꯒꯤ ꯆꯥꯛꯇꯣ ꯆꯥꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯆꯠꯄ ꯃꯇꯝꯅꯦꯕ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯊꯧꯖꯥꯜ ꯄꯤꯔꯒ ꯌꯥ ꯆꯤꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯈꯣꯠꯇꯅ ꯇꯧꯔꯒ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯥꯁꯤꯡ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥꯁꯤꯡꯅ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯧꯖꯩ ꯏꯃꯥꯁꯤꯡ ꯑꯩꯒꯤ ꯏꯃꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯑꯩꯒꯤ ꯏꯃꯥꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯒ ꯑꯩꯅ ꯅꯣꯛꯑꯒ ꯂꯩꯕ ꯉꯝꯒꯗꯕ ꯃꯆꯥ ꯑꯝꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯏꯃꯥꯁꯤꯡ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯃꯥ ꯍꯣꯏꯁꯨꯅꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯋꯥꯡꯕ ꯂꯥꯜꯂꯛꯇꯅꯀꯣ ꯍꯦꯟꯕ ꯈꯨꯗꯤꯡ ꯆꯪꯁꯤꯜꯂꯛꯏꯅꯦꯕ ꯁꯥꯊꯥꯡꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯇꯥꯡꯕ ꯃꯌꯥꯝ ꯃꯅꯤ ꯃꯥꯡꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯁꯤꯔꯒ ꯃꯣꯏ ꯄꯤꯔꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯁꯤꯕ ꯀꯤꯔꯛꯇꯦꯕ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯁꯨ ꯂꯩꯍꯧꯔꯤ ꯑꯩꯒꯨꯝꯕ ꯂꯩꯍꯧꯔꯤꯕ ꯈꯪꯉꯕ ꯃꯣꯏꯁꯨꯅꯦ ꯃꯈꯜ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯎꯕꯗ ꯃꯣꯏ ꯊꯤꯡꯕ ꯉꯝꯗꯦꯕ ꯏꯆꯥ ꯑꯩꯁꯨ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯥ ꯑꯅꯤꯗꯨꯒꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯅꯔꯝꯕꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯊꯤꯡꯕ ꯉꯝꯗꯕꯒꯤ ꯑꯩ ꯊꯣꯛꯂꯛꯏ ꯆꯔꯥ ꯍꯦꯟꯒꯦ ꯇꯥꯡ 19 ꯀꯩꯅꯣꯗꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯅꯣꯏꯅ ꯀꯥꯏ ꯍꯦꯟꯕꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝ ꯊꯝꯕ ꯍꯧꯔꯛꯏꯅꯤ ꯑꯗꯨꯝ ꯁꯤꯗꯅꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤ ꯂꯣꯏ ꯍꯦꯜꯂꯒꯦ ꯍꯥꯏꯕ ꯄꯥꯟꯗꯝꯁꯦ ꯆꯪꯉꯛꯑꯕꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯅ ꯁꯔꯀꯥꯔ ꯆꯩꯕꯁꯨ ꯅꯠꯇꯦ ꯑꯃꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯏꯅ ꯍꯥꯏꯁꯦ ꯀꯨꯀꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅ ꯂꯩꯔꯦꯕ ꯅꯨꯃꯤꯠ 2 ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯤ 10 ꯇꯨꯃꯤꯟ ꯂꯩꯅꯤ ꯃꯣꯏꯅ ꯍꯧꯅꯤꯡꯀꯥꯟꯗ ꯍꯧꯔꯦ ꯑꯩꯈꯣꯏ ꯅꯣꯡꯇ ꯍꯧꯕ꯭ꯔꯥ ꯍꯥ ꯑꯇꯥꯡꯕ ꯏꯆꯥ ꯃꯌꯥꯝ ꯃꯊꯟꯇ ꯄꯣꯛꯕ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡ ꯀꯩꯅꯣꯗꯒꯤ ꯈꯥꯃꯦꯟꯂꯣꯛꯇ ꯀꯥꯞꯅꯕ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯉꯁꯤꯐꯥꯎ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯉꯛꯇ꯭ꯔꯕꯅꯦꯕ ꯏꯆꯥ 9 ꯂꯩꯒꯗꯕ ꯃꯇꯝꯅꯦ ꯑꯗꯒꯤ ꯑꯁꯣꯝ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡꯁꯤꯗ ꯂꯣꯏꯅ ꯄꯣꯔꯛꯑꯒ ꯖꯤꯝꯁꯗ ꯄꯣꯔꯛꯄ ꯃꯌꯥꯝꯁꯦ ꯎꯕꯗꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯌꯦꯕ ꯏꯆꯥ ꯈꯪꯉꯒ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯔꯦ ꯇꯨꯡꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 10 ꯆꯔꯥ ꯍꯦꯜꯂꯁꯨ ꯊꯥ ꯑꯃ ꯍꯦꯜꯂꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯤꯔꯁꯨ ꯐꯔꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯦꯜꯂꯤꯁꯦ ꯇꯨꯡꯒꯤꯗꯃꯛꯇꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯃꯁꯨꯗꯤꯀꯣ ꯊꯣꯛꯇ ꯌꯥꯏꯑꯕ ꯃꯩꯔꯥ ꯁꯪ ꯊꯣꯛꯑꯁꯤꯗ ꯂꯨꯄꯥ 100-150 ꯄꯤꯔꯛꯑꯅꯦꯕ ꯅꯣꯏ ꯆꯥ ꯊꯛꯎ ꯀ꯭ꯋꯥ ꯆꯥ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯒꯦꯠ ꯂꯣꯟꯁꯤꯜꯂ ꯀꯥꯈ꯭ꯔꯅꯦꯕ ꯈꯪꯉꯕ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯁꯨ ꯇꯥꯜꯂ ꯆꯥꯔꯤꯅꯦꯕ ꯅꯣꯡꯃ ꯍꯦꯛ ꯂꯦꯞꯇ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯦ ꯍꯥꯏꯕꯅꯤꯕ ꯑꯃꯃꯝꯗ ꯍꯥꯏꯔꯒ ꯑꯗꯣ ꯅꯨꯃꯤꯠ 5 ꯇꯔꯨꯛ 10 ꯂꯦꯞꯄꯨꯔꯦ ꯂꯦꯞꯄꯨꯕ ꯅꯤꯡꯉꯨꯔꯦ ꯑꯃꯨꯛ ꯍꯧꯔꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔ ꯑꯩꯈꯣꯏ ꯊꯝꯕꯨꯔꯤꯔꯦ ꯍꯥꯏꯕ ꯃꯣꯏꯔꯥꯡꯗꯒꯤ ꯑꯍꯥꯟꯕ ꯑꯃꯨꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯡꯊꯔ ꯀꯣꯛꯇꯥ ꯌꯧꯔꯦ ꯀꯣꯛꯇꯥꯗꯤ ꯑꯃꯨꯛ ꯃꯣꯏꯔꯥꯡꯗꯤ ꯑꯃꯨꯛ ꯕꯤꯁꯦꯝꯄꯨꯔ ꯅꯝꯕꯣꯜ ꯌꯧꯁꯜꯂꯦ ꯉꯥꯛꯊꯣꯛꯄꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯁꯨꯝ ꯆꯪꯁꯜꯂꯛꯇ꯭ꯔꯥ ꯆꯪꯁꯜꯂꯛꯄ ꯃꯇꯝ ꯍꯦꯜꯂꯛꯇ꯭ꯔꯥ ꯑꯗꯒꯤ ꯃꯅꯤꯡꯗ ꯁꯨꯝ ꯆꯪꯁꯜꯂꯦ ꯑꯋꯥꯡꯕ ꯆꯪꯁꯜꯂꯦ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯐꯤꯕꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯅ ꯁꯔꯀꯥꯔꯕꯨ ꯆꯩꯗꯕꯁꯨ ꯅꯠꯇꯦ ꯑꯃꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯃꯜ ꯌꯥꯝꯅ ꯊꯥꯗꯈꯤꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏ 10ꯗꯤ ꯆꯣꯡꯊꯣꯛꯑꯒꯅꯦ ꯊꯣꯡ ꯉꯥꯡꯉꯝꯃꯦꯕ ꯉꯝꯗ꯭ꯔꯥ ꯃꯣꯏ 10ꯅ ꯆꯣꯡꯊꯣꯛ ꯉꯥꯡꯉꯝꯃꯒ ꯃꯣꯏ 50ꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯅ ꯏꯁꯥ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯚꯣꯠꯇꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯒꯨꯝꯁꯤ ꯑꯐꯕ ꯈꯜꯂꯒꯅꯦ ꯊꯥꯒꯠꯁꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯤꯡꯉꯤ ꯄꯦꯟꯗꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯉꯥꯡꯅꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨ ꯃꯣꯏꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯣꯏꯅ ꯉꯁꯤꯐꯥꯎ ꯃꯅꯨꯡꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯈꯤꯇꯪꯗꯤ ꯊꯣꯛꯂꯒ ꯃꯣꯏ ꯍꯥꯏꯌꯣꯕ ꯇꯥꯡ ꯑꯁꯨꯛꯇ ꯊꯥ ꯑꯁꯨꯛꯇ ꯑꯩꯈꯣꯏꯒꯤꯅꯦ
ꯈꯟꯅꯔꯤ ꯅꯣꯏꯅ ꯈꯪꯗꯧ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯌꯥꯝꯅꯁꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯦꯟꯒꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨ ꯃꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯍꯥꯠꯄ ꯉꯝꯅꯦꯕ ꯑꯩ ꯏꯃꯥꯡꯗ ꯀꯨꯀꯤ ꯑꯃ ꯄꯣꯛꯑꯣꯗꯅ ꯑꯁꯦꯡꯕ ꯏꯃꯥ ꯍꯥꯠ ꯉꯝꯅꯦꯕ ꯄꯦꯟꯗꯕꯒꯤ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯝ ꯄꯦꯟꯗꯕꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯦꯟꯗꯦ ꯄꯦꯟꯗꯦ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯕꯤꯖꯦꯄꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯍꯧꯖꯤꯛꯅꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗꯅꯦ ꯊꯥ ꯑꯅꯤꯁꯤ ꯏꯃꯥꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇꯒꯤꯅꯦ ꯇꯨꯝꯗꯕꯗꯨꯅꯅꯦ ꯑꯩ ꯍꯧꯖꯤꯛ ꯇꯨꯝꯗꯕ ꯒꯨꯂꯤ ꯆꯥꯏ ꯗꯥꯛꯇꯔꯗ ꯌꯦꯡꯉꯒ ꯇꯨꯝꯅꯤ ꯆꯪꯉꯒꯅꯤ ꯏꯁꯥ ꯏꯊꯟꯗ ꯀꯣꯏꯁꯟꯁꯨ ꯍꯪꯗꯣꯏ ꯏꯊꯟꯗ ꯈꯨꯝꯖꯗꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯌꯦꯡ ꯇꯨꯡꯗ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯦꯜꯍꯧꯗꯣꯏꯅꯣ ꯈꯜꯂꯨꯕꯗꯅꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯦꯕ ꯑꯩꯗꯤ ꯒꯨꯂꯤ ꯊꯣꯛꯑ ꯒꯨꯂꯤ ꯇꯧꯕ ꯈꯪꯉꯕ ꯃꯤꯇ ꯃꯌꯥꯝ ꯑꯩꯅ ꯇꯨꯡꯗ ꯍꯧꯔꯤꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨꯗꯤ ꯐꯔꯦꯗꯀꯣ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯅꯤꯡꯕꯅꯦꯀꯣ ꯑꯗꯨꯅ ꯅꯨꯡꯁꯥ ꯐꯔꯦ ꯑꯩꯈꯣꯏꯅꯅꯦ ꯑꯁꯥ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏ ꯂꯥꯛꯑ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯂꯩꯕꯒꯤ ꯍꯤꯡꯉꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯃꯃꯥ ꯂꯩꯕꯒꯤ ꯆꯥꯎꯊꯣꯛꯏꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯕꯗꯨꯅꯦ ꯅꯍꯥꯟꯅꯦ ꯏꯃꯥꯁꯦ ꯀꯩꯅꯣꯗ ꯇꯤꯂꯛ ꯌꯦꯟꯁꯥꯡꯒꯤꯗꯅꯦ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦꯕꯀꯣ ꯆꯠꯄꯁꯤꯗꯅꯦ ꯄꯨꯡ 6 ꯂꯩꯌꯦꯕ ꯅꯨꯡꯁꯤ ꯏꯆꯥꯁꯤꯡꯅꯅꯦ ꯅꯨꯡꯗꯥꯡꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕꯒꯤ ꯃꯣꯏ ꯈꯨꯟꯁꯦ ꯑꯆꯥꯄꯣꯠ ꯈꯔꯗꯤ ꯄꯥꯏ ꯆꯥꯡꯊꯣꯛꯄꯗꯣ ꯑꯩ ꯌꯨꯝ ꯌꯧ ꯀꯞꯄꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯦꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯦ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯃꯣꯏ ꯉꯥꯏꯕꯗꯨꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯜꯂꯒꯅꯦ ꯇꯧꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯏꯁꯥ ꯅꯣꯏꯁꯨꯅꯦ ꯁꯣꯏ ꯑꯉꯥꯡ ꯇꯦꯛꯇ ꯀꯥꯏꯗꯕ ꯅꯥꯗ ꯌꯦꯛꯇꯕ ꯅꯀꯣꯛꯇ ꯆꯤꯛꯇꯕ ꯈꯪꯉꯕ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯈꯛꯇꯗꯣ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯅꯨꯡꯉꯥꯏ ꯇꯦꯡꯒꯤ ꯆꯠꯂꯒ ꯇꯥꯔ ꯆꯥꯔꯤꯕꯣ ꯈꯣꯠꯄ ꯃꯇꯥꯡ ꯍꯦꯟꯅ ꯃꯥꯁꯨ ꯂꯩ ꯌꯥꯗꯅ ꯀꯩꯅꯣ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯃ ꯆꯪꯅꯔꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯄꯥꯝꯃꯦ ꯌꯥꯝꯅ ꯑꯃꯨꯛ ꯈꯛꯇꯪ ꯂꯩꯔ ꯀꯥꯞꯈ꯭ꯔꯦ ꯃꯥ ꯌꯥꯝ ꯍꯩꯔꯁꯨ ꯌꯥꯝꯅ ꯀꯥꯞꯅꯤꯡꯉꯦꯕ ꯀꯥꯞꯅꯤꯡꯕꯗꯣ ꯇꯁꯦꯡꯅ ꯂꯩꯇꯕꯅꯤꯅ ꯆꯪꯈ꯭ꯔꯦ ꯈꯛꯇꯗꯤꯅꯦꯕ ꯈꯪꯉꯦ ꯌꯨꯝꯗꯒꯤ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯉꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯈꯜꯂꯒꯅ ꯇꯨꯡꯒꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯕꯛ